Pakshadempum Uiba Pau Khara update Taujari. Population Commission Amadi NRC athubda hounaba UNC COCOMI Sargarda warning toukhre. State asida ain ka nimitokya sangsilakwa asna. Result asigi demography da yamna sauna akiba ama pire maramaduna. Sarkar ki maikayadagi Population Commission amasung NRC ki thabak athubda haugadabani karigumba haugdaba taragadi aikoi ki lam amasung miyam kanadabagi damakta khongjang changsilagani haina ngasi UNC amasung COCOMI Sargarda warning toukhre. UNC ki Information and Publicity Secretary Hutwalung James Sau amasung COCOMI ki Zidendra Ningombam anina punna thadorakpa joint statement asina makhatana hairibana haujik umangi saruk sing mangpa yauna paksana umang koktokpa ngamkhai lana drug sing smuggling tawba madi masakhangdaba amasung masing leitaba mongda district khudimakta missing hengkhalakliba si yenglaga sarkar gi mekaidagi matam lairingaida chapchaba thabak sing athobada thabak laukhanana pataksile Indigenous Civil Society Apex Body wherever COCOMI amasung UNC gi maikayadagi state amasung central government animakta hiramasigi matangda thabak laukhanana pataksin ba yauna Population Commission lingnana ba amasung NRC sanana ba memorandum kya hanna pisinduna taksin ba laikre lingnana ba amasung NRC sanana ba memorandum kya hanna pisinduna taksin ba laikre state cabinet nasu Population Commission lingnana ba approve tawusu laikra bane Government ki level da ningti na verification amasung scrutiny tawtri pamakai anoba khol masa khangdana ba sutaksile Mamang sahi lisingani kungani togi August makada assembly ki nongjo mifamda MRTS joy kisan na house da private member resolution amamop tawki ba loidana house ki mekhetegi NRC amasung Population Commission lingbagi wafamasi amatu oina warip lawba laikrabane adu hauzik fawa government ki mekhetegi thabak amata paikhat palaite Asigumba yamna aruba isu asida government ki maikayadagi athuwa amasung haksin baaksan amata paikhat paude state asida demography imbalance tawkliba si illegal immigrant amasung migrant sengdagi leptana pressure kaya hengalagliba si yenglaga state asigi amasung miyamgi tungi future kanadaba sarkarna athuwada thabak paikhat mathau tai karigumba government ki maikayadagi athu baaksan paikhat batarabadi state asigi amasung miyamgi tungi future kanadabagi damak khongjang changsil lagani haire Sakang dabasing na miyoy ama nong may nakaplamle, special commando na operation sa toukhre. Ngasi numidang pung taret kara helakpada hingang police station ki manungsan na raiba, kuray ay kumakong masit maninggi kaksa ground mayada sakang dabasing na. Miyoy ama nong may nakaplamle, amaromda susanpo desiki es songjang belesta. Sarkana sa takiba ipiksan ato kibayukta kamunen tahanan na ba honaba, KLALG Kedar Khara Mapogdam Police Station ki area da leire haibaki akhanaba pau ama phangbadagi Special Command na Operation sa toukhre hairi police gi phangpa pau na haribana sagang dabasina khurai haikrumako masit maning lekai gi kaksa ground maya da nangwai na kaplamlaba mioi adugi maming na MD Mikhu sahi ni fugamari apokpa MD Delan Khal kawe khurai haikrumako umang lekai dagini sagang dabasina nangwai na kaplamba adu damhaki makokta nangwai maru ama pale Hauzik North AOC da liba Ras Medicity da laikanari Police na thawdok thawfam dagi nan MMG tokning ama recover tawre MUSC kanana kari kidamakta nomayda kaplamano haibatu hauzik phawba khangba ngamdri haire Atopa mana Susanpo district e Songjang village da ain kain sajilamba iyum sing sarkar na eviction chat thakiba du communal ki waiba mongda propaganda kaya sandora khiba KLAL group ge Kedar Khara Mapogdam Police Station ki manung chanba area da sathok sasin tawre habagi akhanaba pau ama phangbadagi ngasi ayuk pung mari rom taba matamda SB Railway in charge Special Commando Unit ki SB TS Krishna Tombi ki supervision makada Special Commando ki OC Vivekananda na lusing patim amana mafam atu da sangsinduna thiba humbagi thabak sa toukhre Commando team aduna nongdam koki village Mapogdam koki village amadi Bongwal Khulen ki area da liba yum singda changtuna lalauba naharol sing laibra haina thiba humba masong verification ki tabuk sathagi aduba miyoy amata phaba punbadi yawkhide haire Nisa sabada puning thagaluba ama lokap yawkhre Sarkar na hauzik sa thariba war on drugs asigi mayukda karim kathaina ba mongda Facebook da ngangsak luba ama lokap yawkhre Facebook da karim kathaina ba post thagalakhiba gamari aina lamlai police na faraba miyoy adugi mamingna Ngangom lanthoi maidai sahi kun gani thoi apokpa
Roman Kawi Lamlai Police Station ki manung sanba sekta mayai laikai dagine. US na Facebook account number nisa saba nupa makai na hian bari fazaba yamnasu gadhoi bani thazdraka number 4 kabagi yango fazai fazade haina thagalakiba gamari lainana Lamlai Police na US phagat ki bani. US Police na phagat ki baga mari lainana se minister NB na namha ki Facebook account da thagalakiba warolamada asiguma nisa saba po encourage tawduna samaj amasung nahasing bamahan na po na basing matik saba serak bigani haire. NSIDCL da sinatuna national highway assembly basing local contractors sing the video na thabak suan na bahonari Govt.da National Highway and Infrastructure Development Corporation Limited NSIDCL gi makada Manipugi National Highway sing sada marfu sinatuna assembly ba asigi mahuda local contractors sing the wena suan dala kampit tahun na Minister Piran Lusing ba lenga kasina kan honari hana works minister Govt.da kontok jamna phong toukhre ngasi Manipur Legislative Assembly mi from the MLA Ramuifana Public Interest Matter ama house the pokhalak pada minister Govt.da na sengdok warol pira duna wa phamasi sengdok kibane minister na makata radun hai national highway 202 ki yangang pokpi dagina Pills corner forward assembly balambi asi NSIDCL na sobane sahi ahuma kai fazilak le ngasi phawa loisindana leiri han MLA Ramuifana hairibasi asumbane Masidanate Oriental College mapadakina kombong phabaki lambi asi NSIDCL na suri pani masisu lambi semba loisindaba ki ngasi lambi asi kana ke teleiriba miyam na khongjang sangsin bagi thabak toina sathari bane miyam oful marakta dum satpa laikom lainang marakta dum chatuna leibana hal hazar oil haina fo help minister na phangdok leiri bane national highway ki kilometer sa lising amaga satre kuntra ka manga sangba asig manungda NSIDCL de lambi se semba ki kilometer lising amaga samri kunsin nari bane Sada pabada 80 ki sangni hariba thabak singasi lisingani kungi Julai amada Barha Infra Limited senakibani loikadaba matamna lisingani kungani thoigi jun ahum phawbane Ziribam Imphal Railway line ki thabak sada marfutra loire December phawda Imphal da railway network yorpa yai Singi kudong thingna oiba mafung kya laibana kilometer samaga taraga mathoi sangba Ziribam Imphal railway line ki thabakasi loisinana ba honabada Awaba kaya mayuk na basu railway line asigi sada marfutra December loire. Saliba sahi asigi December 4 ki manungda Imphal railway network yorpa yari. Loina na Imphal asi northeastern region ki oina rail connectivity leiba Maisuba city oiragani haire. Paugi source man hari bana Indian railway ki maikedagi leiba gasigi mafung kada railway connectivity asi hena pakthok chawthok na bayamna kan honari. Loina na Northeast Station the rail connectivity asi laina ba war putting the thabak bai khale kilometer samaga taraka ma thoi sangba Ziribam Imphal railway line asida punna tunnel yangai gani thoi leibagi manungda tunnel yangai ga nipan mafung phana sem sabat loire railway line asigi estimate cost na lupa crore lesing taraga mari sahum kun gani thoi ne railway line asigi tunnel gi saruk sing asi khunana ba honabada Northeast Frontier Railway ki maikidagi han boina vertical safe construction technology sinare tasing bali technology asi metro rail project khakta sinna bane Ziribam Imphal railway line ki tabagasi mafung phana loisin batar badi Ziribam taki Imphal da lakpada haujik pung tara sangliba asi pung ani makhaida handaga dori bane loina na mapalam dagi nomagi tangai fadawa polam sing aten patam ki manung ti Imphal da pusilapa ngamga dori bane High Court na equis amagi Home Department na thokiva detention order sanhan khidre Manipur High Court ki division bench amana ngarang drug baba ka mari leina na equis ama jail da makhata na detain tawna na special secretary home government of Manipur na pamang se ki October kuntha ka mathoi da thokiba order amasung commissioner home na lising ani kungani thoi ki January kulhum doi da thokiba confirmation order sing sanhan dana thamna na ba equis detention da ki thadokhatabani haina direction pikre Division bench asina detention da thadokraba equis adu gi mamingna Thawal Mayum Rafiq Elias Rafiq Ahmad Sahini Fugum doi apokba TS Siraz Ahmad Kawi Moijing Thawal Mayum laikai dagine Case asigi record matungina equis Thawal Mayum Rafiq Elias Rafiq Ahmad 2022 gi June tara ga mapanda nisa saba miusing da drug sing jolamba amade Police na mangwan da gi number 4 heroin powder gram 17.40 ga konana drugsing John bagi sendong oina lufa lesing humpuga mari phagat khibaga mari lainana police na mahaki madagda FR number 108
06/2022 TBLPSU/SU S21 Clause B NDNPSA की मखादा अरेस्ट तौखे तुंगदे एक्विस पेटिशनर असन स्पेशल जज NDNPS तवन की बेल एप्लीकेशन तारकी अदुबो स्पेशल सेक्रेटरी होम गवर्नमेंट ऑफ मणिपुर 2022 की जनवरी 19 ऑर्डर थोकतुना एक्विस पेटिशनर असी अंडर सेक्शन 3 क्लॉज 1 of the Prevention of Illicit Traffic in Narcotic Drug and Psychotropic Substances Act PID NDNPS Act 1988 की मखाताना नार्कोटिक ड्रग्स इन ट्रैफिकिंग तौदना मखाताना था होम जेल डिटेन तौना ऑर्डर थोकतना जेल डिटेन तौदना लाके एक्विस पेटिशनर असिन हरिबा होम डिपार्टमेंट असिगी ऑर्डर असी चैलेंज तौदना स्पेशल सेक्रेटरी होम गवर्नमेंट ऑफ मणिपुर स्टेट ऑफ मणिपुर रिप्रेजेंटेड बाय चीफ सेक्रेटरी Government of Manipur Deputy Secretary PIT NDNPS Ministry of Finance Department of Revenue New Delhi Superintendent of Manipur Central Jail Sajiwa की मतलब criminal petition WP criminal number 36 of 2022 असी फाइल तौर की बने हारिबा पिटिशन असिगी फाइनल हियरिंग हाई कोर्ट की एक्टिंग चीफ जस्टिस MB मुरलीधरन अमसुंग जस्टिस अरिभम गुनेश्वर शर्मा की डिवीजन बेंच दा चढ़गे हियरिंग असिक मनुंगदा पेटिशनर की काउंसिल CIS ngongo advocate की सबमिशन दा पेटिशनर असिन होम डिपार्टमेंट दा रिप्रेजेंटेशन होम सबमिट तौदुना महाकी मखा ताबा डिटेंस ऑर्डर अदो काउंटर व्यू आइन हाइजकी अदबो रिजेक्शन 2022 की डिसेंबर 30 दा पेटिशनर की रिप्रेजेंटेशन अदो मरम पीदना कुइना लेरबा मतुंग रिजेक्ट तौखे होम डिपार्टमेंट की मरम पीदना मतम थेंगतना पेटिशनर रिप्रेजेंटेशन रिजेक्ट तौरीबसी कॉन्स्टिट्यूशनल सेफगार्ड्सिंग ब्रीच तौबनी अदुगा पेटिशनर ब मखादना डिटेन तौरीबसी इलीगल ओइबा मरम अदुना होम डिपार्टमेंट पेटिशनर असिगी डिटेंशन ऑर्डर असी सनहनबिगनु आना प्रेयर तौखे डिवीजन बेंच असिना ओरिजिनल केस रेकॉर्डिंग यंगलबा मतुंग रेस्पोंडेंट की काउंसिल सिंह की सबमिशन सिंह ताराबा मतुंग स्पेशल सेक्रेटरी होम गवर्नमेंट ऑफ मणिपुर ममंग सही की अक्टोबर 19 पेटिशनर असिबा मखादना डिटेन तौनना थोकिबा ऑर्डर अमसुंग कमिश्नर होम 2022 की जनवरी 13 थोकिबा कंफर्मेशन ऑर्डर सिंह सेट असाइड तौदुना एक्विस असिगी मथक्ता अतोबा केस लेटरबदी डिटेंशन दगी थादोकदबनी अंडर डायरेक्शन पेखे माइदे मे की एक्सपर्ट कमिटी सेमलगने सनदुना लेख्रबा माइदे मे कुनगा दरेट असिगी मतंगदा ओवरफम के थोरकपना मरम ओरगा अमुखना यंगसनना एक्सपर्ट कमिटी अम सेमलगने हाइबा वफम एजुकेशन मिनिस्टर DS बसंत कुमारना असेंबली की ngasi मिफमदा फोंगदोखरे असेंबली की ngasi मिफमदा ऑपोजिशन MLA सिंह केरंजित TS लोकेश अमसुंग सूर्यकुमार ओक्रमन एजुकेशन की डिमांड खननबा पोखलपा पॉलिसी कलसिंग की पाखुम पीबदा सनदुना लेरिबा मितै मेक कुन कतरेट सिब एक्सपर्ट कमिटी अम सेमलगा यंगसिनधनबा वफम हाउस थमखिबने मिनिस्टर TS बसंत कुमार हाई कुमजा लिसिंग अमगा साहपन हुंबुदरा निपांदा मियोय तरागा बरिना साबा एक्सपर्ट कमिटी अमरे यंगसिलबा मतुंगदा हाउसिंग चनरिबा मितै मेक कुन कतरेट असि रिकमेंड तौरखिबने एक्सपर्ट कमिटी अदुना रिकमेंड तौरखिबगी मतुंगिना लेगाक मयक कुन कतरेट असि एप्रूव तौदुना कुमजा लिसिंग अमगा साहपन मारफुदा लेखा की गेजेट नोटिफिकेशन थोकी अमदि एजुकेशनल इंस्टीट्यूशन सिंगदा चनबा होके मखाताना एकेडमिक ईयर लिसिंग अनि तरुकदा क्लास 1 अमसुंग 2 दा तंबीबा होकी अमदि हाउसिंग सही तरा हेंदुना बेंगोली स्क्रिप्ट की महौता मैदै मेकना फफुफाना महौत सिनक्रे आइबा वफम मिनिस्टर ना हाउस तो थमके मिनिस्टर बसंत कुमार मखातन हाई TS डिटेन कौवा एडवोकेट अमना हौकिबा हाउसिंग चनरिबा मितै मेक कुन कतरेट असिगी मतंगदा रिप्रेजेंटेशन अमा पिरकपने मरबसना लैरिबे इशू असिना भरम ओरगा एजुकेशन डिपार्टमेंट की मैकेदगे डायरेक्टर लैंग्वेज एंड प्लानिंग एंड इम्प्लीमेंटेशन द एक्सपर्ट सिंगे लिस्ट अमुगना पिकलकना बखागनख्रे मैतै मेक की मरम द हियना खंगबा एक्सपर्ट सिंगे कमिटी अम सेमनरबा ऑर्डर अमसु थोखरे आइबा वफम एजुकेशन मिनिस्टर TS बसंत कुमार हाउस धमके हाउसिंग चनरिबा मयक असिना पुया पाबा याद्रे आइबा वफम लाकपना मुखन यंगसिनबा चुम्मी आइना MLA TS लोकेशन ना फोंगदोखे मौअमगी इज्जत सोकपा याबा वफम सिंह फोन दा मैसेज थारंबा मियोय अमा फारे इम्फाल वेस्ट की मफम अमदा लेबा युंगी मौ अमगी पोंसी की इज्जत सोकपा याबा मौंगदा मसक खंगदबा मियोय अमना फोन के खुथांगदा मसिंग खंगदबा मैसेज कया थाजिनबदा नतना किहन खंगनबगी थबक कया चथरंबनी हाइबा थाबन डिस्ट्रिक्ट की संगाई उम्फम दा लेबा MD कमाल हसन जही कुनगा मरी अपोकपा MD नहा तोंबबो इम्फाल PS ना फारबा मतों CGM इम्फाल वेस्ट ना एकुस असिबो था असिगे कुनगा दरित फाववा नमित मंगानी पुलिस कस्टडी दा थमना बखानख्रे
Taudoga Sika Marie Linen Impa West ki mafam amadagi victim oiribi Mawasigi Mapu Ripana Impa West ki SB da complaint amalan kalake. Complaint laduna haribadi masakang da bamiyoy amana phone gi khutang da magi no figi WhatsApp da no figi ikai khunaba mangingai oiba voice message ke hathaduna magi no pibo ki hen khangan bagi thabak sing sathaki bani hai ke. Taudoga Sika Marie Linen police na equis asibo tha asige kungani thoi da fadro hang pahong sing sathage. Police ki wahang pahong aduga Marie Linen equis asina police da thamlaki badi tha asige kungi angan bada maki mamanaba amana maki phone connect dadi save tawdaba wrong number amada phone tawke. Maki mamanaba amana maki phone contact dadi save tawdaba wrong number amada phone tawke. Masigi makha tarakpa oina WhatsApp ta tongan ba reply kya voice message mapan thage. Hariba voice message sing adu nafi amagi izat sokpa yaba wafam sing oina phone to kibani haike. Police na lokalak pa investigation aduga Marie Linen equis asiba makha taba police custody remand lauthana bagi damak ngasi CGM Impa West da putoraki police ki remand adu tarba matong CGM Impa West na equis asibo tha asigi kunga dariat popo namit makhani police custody da thamna na bakhangan kibane. Isiga police outpost asi athubda yumnam kunau police outpost haina ming onthokadabani Indra Kumar. Imphal East District ki yumnam kunau da leiriba isiga police outpost asi athuba matamda yumnam kunau police outpost haina maming onthokadabani haina ngasi Manipur Press Club da bang thokiba pangmi singona ba amada yumnam kunau awang lekai da leiba di Gold Star Club gi President Sagulsem Indra Kumar phangdokre. Mana makata na haiki bada karigumba miyam ge wakadasi tabi drabadi Imphal Cycle lambi thingba yauna makal makha kaya gi khongsang sangsin da basem sare hana su phangdoki. Housing yumnam kunau gi jaga asde isika police outpost haina signboard haina thelaga thamli adaduna masina maram oraga lamgi wahuda yumnam kunau amadi isiga khul ani gi khunja singi marakta nungsinadaba amathorakpa yabagi akiba leire. Hiramasi gi matang da yumnam kunau gi khunja sina thijilubada haugi basahi lising ani taragani thoida Congress lengan Imphal East District da police outpost ani hangdokna ba thokiba order da isiga police outpost su yauke. Hausu kundrapom kendra gi oina leiriba thoksom location matamadugi MLA oringa police outpost asi charam khibani. Hiramasi gi matang da MLA thoksom location asu athobada sengdok biduna yumnam kunau police outpost aina maming onthokadabane. Police outpost asi isiga da sabagi mhutta yumnam kunau gi lamgi sarukta saramle marabaduna police outpost asi yumnam kunau da leiba ibana yumnam kunau police outpost aina maming athobada lengan onthokfiu. Outpost asi isiga gi lamda thamkhibada yumnam kunau gi kunja singnasu ayatpa biroi airaduna police outpost asi kundrapom kendra gi MLA thoksom location gi matamda sakhibana hiramasi gi matangda MLA masana su sengdoktuna athubada maming onthok na bahona biyo. Hiramasi gi matangda karigumba pamda thodok wathok sing thoglabadi MLA location afafata gi daida kudemak pugadabani hana su phangdokhe. Makatarakwa atopa editorial gi kalam amada lamkhopsi libasing kadaida gi lakpano ai laiba ain salaiba lamtam amada protected forest area laiba habasidi masana tabane karigidamak hariba protected forest area asi thamlibano hairabadi madugi maram kaya ama laikre. Aduga hariba mafam sing asida lanai miyoi amada khunda sinba yauna karigumba makal amada gi thabak thorum thoba yade karigumba madu torumba tarabadi madu ain gi wangmadani ain bo singnabani aina lawgani. Aduga miyoi sing adu ain gi matungina sarak phangpasu yai masidi judiciary gi wafam lomda chatkre. Hiramasomda koithok sararoi kalam asida laksanang liba wafam de Manipur dasu protected forest area oina leiba mafam kya ama leiri haibasne. Aduba asigumba Manipur da leiba protected forest area da lam khopsi laga yum kai chazil laduna khunda silamba ki thawdo wathok kya ama mamang dak da thokre adugumba sajil lamba yumsing amadi ate construction kya sing adu takhai ki baki pau kya ama sutana kre. Adumoina makhatana Manipur gi tongan ba mafam sing da leiba protected forest area da khunda silamba gi pawde hujiksu lepalaitana taribane. Masiga loinana adugumba construction sing adusu takhai bagi pawsu marak te yauribani asumna state government gi akan bamihang makada ain kind of protected forest area da saramba construction sing thugai bagi sarukam oina handakta ke songjang amasung amak balance ta takhai kre hiramasi matang da hujik chathariba assembly session manungda chief minister nongthum berina ke songsang amadi aimang da nongna aina yada bamongda protected forest area manungda yum taraga tare saramba do mamang sahi lisingani kunga mathoi dagi saba horakpani. Manipur gi apan reserve forest amadi protected forest ki area asi sada taru khaktani mase ngak laga thamsi ana phongdokibani makhatana chief minister berena
forest ki protected area manungda yum sagano yaroi habagi so cause notice amang sahi gi August tarada pi khibani adubo pakum pirakide second reminder oina sahi asigi January kuntra da notice amok pegi masigi pakum ama February taruk da piraki ado pirak liba pakum adu merit jaw da badagi February tarada namit tarit nigi manungda vacate tawna da notice piraba matung February kunda yumsing adu eviction taw khibani Makwai da hana khakan daba procedure lapses amata laite hana so phang do khibani asumna state government na miyang makha da ain kaina lam khopsin ba mafam sin kari gumba matang da takthok ko matang da leibak miyam na asigam ba khongthang asiba thakat phang dok narak baga loina na hai narakli ba wafam amadi asing ba thabak asi manipur gi mafam punamak ta tawbiu abo wafam masine masiga loina na miyoi ka makwai na uwa ain kaina lam khopsin ba mafam kya amaso phang dok narak ba kya amaso ai hona social media gi saising dagi unari bane masina tagli badi ekoi ki state asida ain kaina lam khopsin bagi thabak asi paktak na sathari aibasni adu oiba tarabadi hariba miyosing asi kadaida no kadaida gi laglebano aduga asigum mafam ama khopsin bayai aibasi kanana aibadagi khanglebano aibasni aduga amaromda asigum gapam ena lokhalakpa lam takthok bagi thabak asida kanagumba lalai lupkharana lana pau sandoktuna kanglup naiba awakhalon sandokpasu thengna dabana de masigum thabak asidi yariba makai tawroidaba amane aduga sumna paulana sandok libasing asisu ain gi tabak sing lokatpa mathau tai haina khalle ponamagasi werabasu matau kramna protected forest area da makone yum sajil laduna kunda silam libano abasni masigi khongthang asidi megi yum da sanglaga khatnaba awbaga samanai haina khalle masigum tabagasi yariba makai tawdaba fai haina khalle maduna trabadi asoba irang thorakpasu yai irang thorakpa haibasi ekoi ponamagta awa saina saitheng mayuk lagadori bani madugi kanbana kari oigadori bana Maka tarakwa atopa editorial ki kalam amadaso NRC na mitai hatba maka tarak tanaba honasi matama mada awang nongpok Bharat lairiba Bharagi tongan bamaning tampa leibakama oina nabagi pandamda khulai paipa laloglup singki marakta azauba laloglup amu oina sakti yamna leiba lubasina Bharat sarkar ka nongmai kapnaba lepnaraga santi ki wari sanarabaso laloglup asiki kedar sina Manipur ki mitai singda tongan ba biyeng yengduna yek nabugum pada sa takata patawong kaya sa tatuna lagli lalaw lupasina Manipuri singi lifeline amu oribat nasan awe 102 gi Imphal Dimapur gi mapom kaya da midai singi garida kahen ba mihut minai sa tharagli Bharat sarkar ga nangmai kapna ba pada yanaba yaudaba Manipur da makhoi gi designated camerom ang doktuna makhoi gi thabak camerom tawri midai singda gi namtuna makhal kaya gi text lauri lesing ani mafan ingi February tang taraga tareta SDO Dr. Tingnam Kesan yauna mahaki staff ani White Token amasung Erazen tamthiba miyata hatok piramki makoi ahum bahat pada maralai pa lalawlop asigi keder Hofsan punsi supagi siri phawagi charak piduna zel thamgrabasu makhatana lalawlop asigi keder sinamitai singda yengnabagum tamthiba lisat challe handak dahok giba February tang taragani thoida Kwakaithel Konjeng awang laikai dagi agoizam nogamba Elias Aging apokpa laikhiraba Hanaki Minister A.K. Langam Haksang ki mafung kaya da dakfang kaya ga loina na siraga lerang ki baduso NSN ki keder sin hat pa oigani abigi thaja palaire asigumba tamthiba miat jawna tamthi na biwat minai kya lalawlup asna Manipur gi mitai sinda satharakpa asigi nongki oiba kari leibagi haibasi khangdokpa gi tangai phadaba leiragle forup kaya mrong ga panna leibinari ba Manipur da asigumba phibam lakpasi laksil hautrabadi tungda afabo eraktaba yai maduna Manipur lengang na NSN na midai singda nongai dapat leibra habasi nongamba atbada senaba oigani habagi singnabadagi faraba lalhoglup asigi keder adudagi khangnana honaraga tungda nungsi chana leibinaba honabagi tangai phadaba lai angang amada sexual harassment piramba miyuyama kaisum sangda thamnana bakhangan gre Imphal West District ki manung chana leiba mafam amadagi class 2 khakta tamdibi sahi tariat ki nupi masa amabo mobile phone da natai chada video clip yang handuna sexual harassment pikhiba awang kunau maning laikai dagi sanjan bam sowa sahini fuga mari pokwa es panjamani bo serap talaiba prostrate special pokso ko number 1 salam ibum sana pokso ek section 12 ki makada equis asibo conviction lak thok laba mato sahi amma jail da phado koina thamnan ba ko na khangan gre thaudo gasi matang the victim asigi mamana Imphal West ki police station amda complaint phal lang khalaki Complain aduna haribadi mamag sahi lisingani taraga tarit ki July taraga tarik kinong tilpung amataba matamda egwesa sina mahaki masanopi asipan hatay chada video mobile phone de yangan ki
लोइनना एकोइस असिना येंगबदा नुंगाइतबा फी थोंगतबगी नातै चादबा थौंग कया अमा चथबदगी पिगलिबा अंगांग अदु खंगदुना चेनखिबनि हाइरे केस असिगी मरि लैनना प्रोसिक्यूशन विटनेस सिंगना पिरकवा जवान की मतुंगिना एकोइस असि नुपी अनि लोनबदा नतना मसा तरेसु लैरबा मिवनि हाइखे लोइनना तोंगन प्रोसिक्यूशन विटनेस तरागा मतोइगी स्टेटमेंट सिंग कोर्ट पीखी लोइनना एग्जिबिट आइटम तरागा तरेट मेटेरियल ऑब्जेक्ट तरुकना सिंग लौखलखे तौबदब डिफेंस विटनेस ओइना मियोइ निफान मखोई की ओइबा स्टेटमेंट सिंगसु कोर्ट पीखे एकोइस अमदी स्पेशल पीपी की सबमिशन सिंग कोर्ट तारबा मतुंगदा एकोइस असि पॉक्सो एक की मखादा सेक्शन 12 तक कोर्ट मरा लैरे हाइदुना लाउथोके मरा लैरबा मियोइ असना केस असि गिदमक था निफान गनमित तरागा हुमदोइनी जेल जुडिशियल कस्टडी रिमांड लेरखिबनी मरा लेरबा मियोइ असिगिदमक कोन सही अमा जेल थम्बदनदना लुपा 5,000 की फाइन सु थियननब कोन खंगनके करिगुमा फाइन के सेंफम असि मरा लेरबा मियोइ असना थीद्रबदि ममांग पीखिबा बंदी की मतमदगी था अमगसु सांगदोकनब खंगनके मरा लेरबा मियोइ असना मखातन जेल द लैगदब मतम असिसु था अहुंगदमित तरागा तरिनि ओइगनी हाना ऑफन कोन लाउथोके अरोइबद कंटेंट सिंग असिगी मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असेदगी यंगबेरिबा पुनमक पथागसरी चैनल असिना दमदा कानारबदि सब्सक्राइब तौबिद्रबसना सब्सक्राइब तौबिरमलोइनना लाइक एंड शेयर तौबसु काबिगनु पुनमक पो अमखाना थागसरी।